ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯏꯆꯤꯛ ꯆꯤꯛꯄ ꯆꯤꯡꯌꯥ ꯑꯃꯗ ꯌꯥꯝꯅ ꯄꯤꯛꯅ ꯇꯥꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯌꯥ ꯑꯗꯨꯗ ꯇꯥꯔꯤꯕ ꯈꯨꯟꯗꯨ ꯌꯨꯝ ꯌꯥꯝꯅ ꯇꯥꯔꯝꯗꯦ꯫ ꯇꯥꯔꯤꯕ ꯈꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯟꯅ ꯂꯟꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯟꯗꯨꯒꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯇ ꯇꯔꯛ ꯇꯔꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯈꯨꯟꯗꯨꯒꯤ ꯈꯨꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯟ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯃꯁꯥ ꯋꯥꯏ ꯁꯪꯂꯝꯗꯦ꯫ "ꯃꯈꯣꯏ ꯕꯕꯥ, ꯉꯁꯤꯗꯤ ꯁꯤꯡ ꯌꯥꯟꯕꯗꯨ ꯆꯠꯄꯤꯈ꯭ꯔꯅꯨꯕ." "ꯀꯩꯗꯧꯔꯒꯦꯅꯦ ꯁꯅꯥꯔꯩ? ꯁꯤꯡ ꯈꯔ ꯌꯥꯟꯁꯤꯜꯂꯨꯗ꯭ꯔꯕꯗꯤ ꯍꯥꯟꯅꯒꯤ ꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦꯅꯦ." "ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯌꯥꯝꯅ ꯁꯣꯛꯊꯩ, ꯌꯥꯝꯅꯁꯨ ꯋꯥꯏ꯫ ꯉꯔꯥꯡ ꯃꯪꯍꯥꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦ." "ꯍꯦꯔ ꯁꯅꯥꯔꯩ, ꯃꯪꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯕ ꯌꯥꯕ ꯅꯠꯇꯦꯗ." ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯔꯩ ꯁꯥꯎꯅꯤꯡꯅ, "ꯃꯈꯣꯏ ꯕꯕꯥꯒꯤ ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕꯗꯣ ꯈꯤꯠ ꯇꯧꯕꯤꯔꯅꯨꯕ." ꯃꯥꯒꯤ ꯅꯨꯄꯤ ꯈꯨꯂꯥꯛꯄꯤꯅ ꯁꯥꯎꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ "ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕ ꯅꯠꯇꯦ꯫ ꯐꯔꯦ ꯁꯅꯥꯔꯩ, ꯅꯪꯅ ꯆꯠꯍꯟꯅꯤꯡꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯠꯂꯔꯣꯏꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯁꯤꯗꯒꯤ ꯌꯥꯟꯕ ꯌꯥꯕ ꯁꯤꯡ ꯈꯔꯗꯤ ꯊꯤꯔꯨꯒꯦ꯫ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯅꯤ." "ꯍꯦꯔ ꯅꯪꯁꯨ ꯁꯅꯥꯔꯩ, ꯌꯨꯝꯁꯤꯒꯤ ꯃꯅꯤꯡꯗꯕꯣ ꯅꯪꯅ ꯀꯔꯤꯅꯣꯃ ꯇꯧꯔꯕꯁꯨ ꯍꯦꯛꯇ ꯀꯧꯔꯛꯎ ꯑꯗꯨꯃꯛ, ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯒꯅꯤ." "ꯑꯍꯣꯏ ꯃꯈꯣꯏ ꯕꯕꯥ, ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯑꯗꯣ ꯃꯈꯣꯏ ꯕꯕꯥ, ꯖꯤꯕ ꯄꯥꯟꯕ ꯊꯦꯡꯅꯕꯗ ꯍꯥꯠꯇꯨꯅ ꯆꯥꯕꯤꯒꯅꯨꯀꯣ." "ꯀꯔꯤꯒꯤꯅꯣꯅꯦ ꯁꯅꯥꯔꯩ? ꯑꯩꯗꯤ ꯑꯍꯤꯡꯕ ꯁꯥ ꯁꯟ ꯆꯥꯔꯛꯇꯕ ꯀꯨꯏꯕꯒ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ." ꯑꯁꯨꯝꯅ ꯏꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯤꯉꯩ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯍꯥꯠꯄꯁꯦ ꯐꯠꯇꯦ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯈꯨꯂꯥꯛꯄꯗꯨ ꯀꯌꯥ ꯊꯧꯁꯥꯗꯅ, "ꯍꯣꯏ ꯍꯣꯏ, ꯑꯩ ꯊꯣꯛꯅꯕ ꯇꯧꯔꯒꯦ." ꯁꯅꯥꯔꯩꯗꯤ ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯈꯨꯂꯥꯛꯄꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤ ꯆꯤꯡ ꯃꯊꯛꯇ ꯁꯥꯕꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯅꯨꯡꯁꯨ ꯆꯤꯡꯒꯤ ꯆꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯗꯨ ꯀꯥꯔꯛꯄꯅ ꯈꯨꯂꯥꯛꯄ ꯌꯥꯝꯅ ꯁꯣꯡꯕ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪꯗꯨꯅ ꯎ ꯋꯥ ꯌꯥꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯇꯥꯡ ꯇꯟꯖꯥ ꯑꯗꯨꯗ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯁꯣꯡꯕ ꯖꯒꯥ ꯑꯃꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯈꯨꯂꯥꯛꯄ ꯃꯥꯅ ꯇꯧꯒꯦ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯂꯦꯞꯇꯨꯅ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ ꯇꯥꯔꯤꯕ ꯃꯈꯣꯟꯁꯤꯕꯣ?" ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨꯅ ꯑꯁꯣꯡꯕ ꯑꯗꯨꯗ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯆꯧꯕ ꯑꯁꯥꯡꯕ ꯅꯣꯏ ꯅꯣꯏ ꯂꯥꯎꯔꯕ ꯂꯤꯟ ꯑꯃ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯈꯨꯂꯥꯛꯄꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯊꯣꯛꯇꯨꯅ, "ꯃꯁꯤꯗꯤ ꯂꯤꯟꯅꯤꯗꯅ! ꯑꯁ, ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ, ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ." ꯈꯨꯂꯥꯛꯄ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯀꯥꯎꯈ꯭ꯔꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯍꯥꯎꯅ ꯆꯥꯔꯒꯦ ꯃꯇꯥꯒꯨꯝ ꯃꯥꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪꯗꯨꯅ ꯂꯤꯟꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯈꯥꯏꯗꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯂꯤꯟꯗꯨ ꯃꯀꯣꯛ ꯃꯃꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯈ꯭ꯔꯦ꯫ ꯈꯨꯂꯥꯛꯄꯗꯨ ꯍꯔꯥꯎꯅ, "ꯃꯁꯤꯗꯤ ꯍꯣꯔꯦꯟ ꯐꯖꯅ ꯂꯧꯔꯒ ꯆꯥꯔꯨꯕ ꯌꯥꯔꯅꯤ." ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯀꯣꯛ ꯇꯣꯉꯥꯟꯅ ꯇꯥꯈ꯭ꯔꯕ ꯂꯤꯟꯗꯨꯅ ꯈꯨꯂꯥꯛꯄꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯍꯦ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯇꯥꯏꯕꯪ ꯃꯤ!" ꯃꯈꯣꯟ ꯑꯗꯨꯗ ꯈꯨꯂꯥꯛꯄ ꯂꯤꯟꯒꯤ ꯃꯀꯣꯛꯇꯨꯗ ꯌꯦꯡꯂꯛꯏ꯫ "ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯂꯤꯟꯅꯕꯨ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯉꯥꯡꯕ ꯍꯧꯅꯕ꯭ꯔꯥ?" ꯈꯨꯂꯥꯛꯄ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯤ꯫ ꯑꯀꯤꯕꯅ ꯃꯁꯥꯗꯨꯁꯨ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ "ꯍꯦ ꯐꯠꯇꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯇꯥꯏꯕꯪ ꯃꯤ! ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯗ ꯅꯠꯇꯅ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯒꯤ ꯏꯆꯥꯕꯨꯁꯨ ꯍꯥꯠꯄꯀꯣ? ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯁꯥꯞ ꯇꯧꯔꯤꯕ ꯑꯁꯤꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯧꯖꯤক ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯆꯥ ꯑꯗꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯅ, ꯃꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯑꯥꯔꯊ ꯈꯪꯗꯅ ꯃꯥꯡꯕ ꯑꯣꯏꯔꯁꯅꯨ." ꯈꯨꯂꯥꯛꯄ ꯃꯥꯁꯨ ꯂꯤꯟꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯂꯤꯟ ꯃꯀꯣꯛ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ "ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯑꯩꯗꯤ ꯁꯤꯕ ꯅꯥꯏꯔꯣꯏ꯫ ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯇꯣꯉꯥꯟꯅ ꯇꯥꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯀꯣꯛꯇꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ." ꯂꯤꯟꯗꯨ ꯃꯥꯒꯤ ꯃꯕꯨꯛꯇ ꯌꯥꯎꯕ ꯃꯆꯥ ꯁꯤꯈꯤꯕ ꯃꯔꯝꯅ ꯈꯥꯡꯕ ꯉꯝꯗ ꯊꯋꯥꯏ ꯆꯥꯛꯅ ꯈꯨꯂꯥꯛꯄꯕꯨ ꯆꯤꯛꯇꯨꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯂꯤꯟ ꯃꯀꯣꯛ ꯑꯗꯨ ꯑꯗꯨꯝ
ꯃꯄꯨꯔꯣꯏꯕ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯁꯅꯥꯔꯩ ꯃꯇꯣꯝ ꯇꯔꯛ ꯀꯞꯇꯨꯅ ꯂꯦꯟꯖꯈꯤ ꯆꯤꯡꯌꯥꯒꯤ ꯌꯨꯝꯗꯨꯗ ꯃꯇꯣꯝ ꯇꯔꯛ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯅꯥꯔꯩ ꯊꯥ ꯁꯨꯔꯛꯄ ꯃꯔꯝꯅ ꯑꯉꯥꯡ ꯄꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯉꯥꯛꯇ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯍꯨꯝ ꯑꯗꯨꯕꯨ ꯁꯅꯥꯔꯩꯅ ꯅꯨꯡꯁꯤꯅ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤ꯫ ꯐꯥꯏꯕꯣꯛ ꯑꯣꯏꯅ ꯄꯣꯛꯂꯕꯁꯨ ꯑꯍꯟ ꯑꯉꯥꯡ ꯅꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯃꯤꯡꯅ ꯏꯕꯦꯝꯍꯜ ꯑꯗꯨꯒ ꯌꯥꯏꯃꯒꯤ ꯃꯤꯡꯅ ꯏꯕꯦꯌꯥꯏ ꯑꯗꯨꯒ ꯏꯇꯣꯟꯇꯣꯟꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯡꯅ ꯏꯕꯦꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯗꯨ ꯖꯔ ꯖꯔ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯔꯩꯒꯤ ꯃꯆꯥ ꯐꯥꯏꯕꯣꯛ ꯑꯍꯨꯝ ꯑꯗꯨꯁꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯦ꯫ ꯁꯅꯥꯔꯩꯁꯨ ꯑꯍꯟ ꯈꯔꯗꯤ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗ ꯃꯇꯣꯝꯇꯅ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯕꯨ ꯊꯥꯛꯂꯛꯄꯗ ꯁꯅꯥꯔꯩ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯤ ꯁꯦꯟꯅꯕ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯏꯇꯣꯟꯇꯣꯟꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯔ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯃꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯈꯨꯟꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯃꯨꯛ ꯐꯖꯕ ꯂꯩꯁꯥꯕꯤ ꯑꯇꯩ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯐꯅ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅꯁꯨ ꯅꯨꯄꯥ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯄꯥꯝꯕꯤꯗꯦ, ꯍꯟꯅ ꯌꯦꯡꯕꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕ ꯑꯁꯤꯗ ꯃꯈꯣꯏꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯟꯕꯤ ꯏꯕꯦꯇꯣꯟꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯝꯗꯦ ꯃꯗꯨꯒꯤ ꯃꯔꯝꯗ꯫ ꯑꯗꯨꯕꯨ ꯃꯆꯦ ꯑꯍꯟꯒ ꯌꯥꯏꯃꯒꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯄꯥꯒꯤ ꯋꯥꯈꯟꯇ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒ ꯃꯃꯥ ꯁꯅꯥꯔꯩꯒ ꯌꯥꯝꯅ ꯊꯤꯅ ꯈꯠꯅꯔꯝꯃꯤ, ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ꯫ ꯌꯥꯏꯃꯒ ꯑꯇꯣꯟꯕꯤꯒꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ, ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ "ꯀꯔꯤꯅꯣ ꯏꯕꯦꯝꯍꯜ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥ? ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕꯣ?" "ꯏꯃꯥ, ꯑꯩꯅ ꯀꯩꯗꯧꯔꯒꯦ?" "ꯅꯪꯅ ꯆꯤꯡꯈꯥꯗ ꯂꯩꯕ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯇꯝꯊꯤꯅ ꯐꯨꯏ ꯍꯥꯏꯅꯦ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤ ꯃꯤꯅ ꯀꯤꯅꯔꯕꯅꯦ, ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯍꯥꯏꯅꯔꯕꯅꯦ꯫ ꯐꯨꯔꯒ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯔꯝ ꯆꯠꯅ ꯐꯨꯕꯅꯦ, ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯜꯂꯒ." "ꯏꯕꯦꯝꯍꯜ, ꯅꯪ ꯅꯃꯥ ꯑꯩꯒꯤ ꯁꯤꯟꯊꯛꯇꯁꯨ ꯈꯨꯝꯃꯕꯀꯣ? ꯅꯨꯄꯥꯅ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯃꯨꯜꯂꯒ?" "ꯏꯃꯥꯅ ꯈꯪꯕ ꯅꯠꯇꯦ, ꯏꯆꯤꯟ ꯏꯅꯥꯎꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯏꯃꯥꯅ ꯈꯪꯕ ꯅꯠꯇꯤꯌꯦ." "ꯑꯣ, ꯅꯪ ꯃꯤ ꯐꯥꯎ ꯍꯥꯠꯄ ꯉꯝꯗꯧꯔꯤꯅꯤ ꯍꯥ ꯑꯗꯨꯗꯤ?" "ꯍꯣꯏ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯃꯤ ꯐꯥꯎꯕ ꯑꯩꯅ ꯍꯥꯠꯂꯒ ꯆꯥꯗꯧꯔꯤꯕꯅꯤ." ꯁꯅꯥꯔꯩ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ, "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯃꯥ ꯑꯩꯕꯨꯁꯨ ꯍꯥꯠꯂꯣ, ꯁꯦ ꯍꯥꯠꯂꯣ, ꯅꯃꯥ ꯑꯩꯕꯨꯁꯨ ꯍꯥꯠꯂꯣ." ꯏꯕꯦꯝꯍꯜꯁꯨ ꯁꯥꯎꯅ ꯆꯥꯛꯁꯪꯗ ꯂꯩꯕ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯅꯨꯡꯁꯤ ꯈꯪꯗ ꯃꯃꯥꯒꯤ ꯃꯕꯨꯛꯇ ꯊꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯥꯎꯕꯅ ꯍꯥꯏꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯅꯤ ꯍꯥꯏꯕꯗꯤ ꯁꯅꯥꯔꯩ ꯃꯥꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯈꯨꯗꯛꯇꯨꯗ ꯁꯅꯥꯔꯩꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯁꯥꯞ ꯆꯦꯟꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯤ ꯆꯦꯟꯗꯨꯅ ꯄꯣꯛꯂꯛꯈꯤꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯂꯤ꯫ ꯇꯧꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯕꯨ ꯀꯣꯡꯈꯠꯇꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯌꯥꯏꯃ ꯏꯕꯦꯌꯥꯏꯅ, "ꯀꯩꯅꯣ ꯏꯆꯦ, ꯏꯃꯥꯁꯤ ꯀꯅꯥꯅ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕꯅꯣ?" ꯃꯆꯦ ꯑꯍꯟꯗꯨ ꯊꯧꯁꯥꯗꯅ, "ꯏꯃꯥꯁꯦ ꯑꯩꯅ ꯍꯥꯠꯈꯤꯕꯅ ꯐꯔꯦꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯩꯁꯨ ꯈꯪꯕꯤꯗꯦ, ꯈꯪꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯠꯇꯨꯅ ꯑꯁꯨꯝ ꯂꯩ." ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤꯅ, "ꯀꯩꯅꯣ ꯏꯆꯦ ꯍꯟꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯃꯥꯕꯨ ꯅꯈꯨꯠꯇꯨꯅ ꯍꯥꯠꯄꯀꯣ? ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯀꯩꯁꯨ ꯐꯥꯎꯗ꯭ꯔꯕꯣ?" ꯃꯆꯦ ꯌꯥꯏꯃꯗꯨ ꯃꯆꯦ ꯑꯍꯟꯒꯤ ꯃꯤꯆꯪ ꯆꯪꯈꯤꯗꯨꯅ, "ꯌꯥꯔꯦ ꯏꯅꯥꯎ ꯑꯇꯣꯟꯕꯤ, ꯁꯤꯈ꯭ꯔꯗꯤ ꯁꯤꯈ꯭ꯔꯦꯗꯅ." ꯋꯥꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯆꯦ ꯑꯍꯟꯒ ꯃꯆꯦ ꯌꯥꯏꯃꯒꯗꯨ ꯃꯃꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯊꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯏꯇꯣꯟꯇꯣꯟꯕꯤ ꯏꯕꯦꯇꯣꯟꯗꯤ ꯌꯦꯡꯕ ꯉꯝꯗ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯏꯇꯣꯟꯇꯣꯟꯕꯤꯅ ꯃꯤꯅꯨꯡꯁꯤ ꯈꯔ ꯂꯩꯔꯝꯃꯤ꯫ ꯁꯥꯞ ꯆꯦꯟꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦ ꯑꯅꯤꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯆꯦꯜꯂꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯁꯥꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯡꯆꯥꯕꯤ ꯑꯣꯟꯕ꯭ꯔꯁꯨ ꯑꯣꯟꯗ, ꯃꯤ ꯑꯣꯏꯅ ꯄꯨꯔꯥ ꯂꯩꯕ꯭ꯔꯁꯨ ꯂꯩꯇ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯌꯥꯏ ꯁꯔꯛꯇ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯏ ꯊꯛꯄ ꯂꯣꯏꯔꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯈꯨꯜ ꯂꯩꯀꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯆꯥꯛ ꯆꯥꯔꯝꯗꯦ, ꯎꯍꯩ ꯋꯥꯍꯩ, ꯁꯥ ꯉꯥ,
ꯂꯤꯟ ꯃꯁꯤꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯤ ꯎꯍꯩꯇꯪ ꯆꯥꯔꯒ ꯍꯤꯡꯕꯁꯨ ꯉꯝꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯌꯦꯟ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯍꯥꯠꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗ ꯊꯤꯅ ꯊꯤꯅ ꯆꯩꯕ, ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕ ꯃꯤꯁꯨ ꯃꯈꯣꯏꯅ ꯊꯤꯅ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯔꯛꯁꯤꯗ ꯏꯇꯣꯟꯇꯣꯟꯕꯤ ꯏꯕꯦꯇꯣꯟꯗꯤ ꯃꯆꯦ ꯑꯅꯤꯅ ꯇꯧꯕ ꯊꯕꯛ ꯀꯌꯥ ꯌꯥꯎꯔꯝꯗꯦ꯫ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯠꯊꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯅ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯤꯅꯔꯝꯃꯤ꯫ ꯏꯕꯦꯇꯣꯟ ꯃꯥꯅ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯦ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯑꯉꯧꯕ ꯑꯃ ꯄꯝꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯆꯦ ꯍꯟ, ꯏꯆꯦ ꯌꯥꯏ, ꯍꯨꯏꯅꯥꯎꯗꯨ ꯆꯥꯗꯣꯏꯔꯣ?" ꯑꯇꯣꯝꯕꯤ ꯏꯕꯦꯇꯣꯟ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ, ꯄꯥꯝꯖꯔꯝꯃꯤ꯫ ꯃꯆꯦ ꯍꯣꯏꯗ ꯆꯥꯊꯣꯛꯍꯟꯅꯤꯡꯂꯝꯗꯦ꯫ ꯃꯆꯦ ꯑꯍꯟ ꯏꯕꯦꯝꯍꯜꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯁꯨꯛ ꯄꯤꯛꯄꯁꯦ ꯆꯥꯕꯗꯤ ꯍꯥꯎꯈꯤꯔꯣꯏꯗ, ꯆꯥꯎꯅꯕ ꯌꯣꯛꯈꯤꯗꯣꯏꯅꯤ, ꯑꯗꯨꯒ ꯅꯣꯏ ꯅꯣꯏ ꯂꯥꯎꯍꯜꯂꯒ ꯌꯥꯏꯔꯒ ꯐꯖꯅ ꯆꯥꯒꯦ." ꯑꯇꯣꯟꯕꯤ ꯃꯆꯦꯒꯤ ꯃꯈꯨꯠꯇꯒꯤ ꯍꯨꯏꯅꯥꯎꯗꯨ ꯂꯧꯗꯨꯅ, "ꯆꯦꯍꯟ, ꯆꯦꯌꯥꯏ, ꯍꯨꯏꯅꯥꯎꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯣ." ꯃꯆꯦ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯅ, "ꯀꯩꯅꯣ ꯏꯕꯦꯇꯣꯟ, ꯅꯪꯕꯨ ꯍꯨꯏ ꯆꯥꯗꯕꯗꯥꯏꯅꯦ?" "ꯆꯥꯅꯕ ꯅꯠꯇꯤꯌꯦ ꯆꯦꯍꯟ, ꯍꯨꯏꯅꯥꯎ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ, ꯃꯁꯤꯃꯗꯤ ꯑꯩ ꯌꯣꯛꯆꯔꯒꯦ." "ꯍꯦꯔꯥ, ꯃꯗꯨ ꯌꯥꯔꯣꯏꯗ ꯑꯇꯣꯟꯕꯤ, ꯑꯩꯈꯣꯏꯅ ꯍꯥꯎꯅ ꯆꯥꯗꯧꯔꯤꯕꯅꯤ." ꯑꯇꯣꯟꯕꯤꯗꯨ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨꯕꯨ ꯃꯆꯦ ꯑꯅꯤꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯀꯗꯔ ꯇꯧꯔꯛꯂꯝꯃꯤ꯫ "ꯆꯦꯍꯟ, ꯆꯦꯌꯥꯏ, ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯀꯥꯟꯗ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯑꯗꯨꯅ ꯍꯨꯏꯅꯥꯎꯁꯦ ꯑꯩꯅ ꯌꯣꯛꯇꯨꯅ ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯍꯨꯏꯅꯥꯎꯁꯤꯕꯨꯗꯤ ꯆꯥꯕꯤꯔꯅꯨ." ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯍꯨꯏꯅꯥꯎꯗꯨ ꯄꯤꯛꯁꯨ ꯄꯤꯛꯄ ꯃꯔꯝꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯆꯦꯁꯤꯡꯅ ꯃꯥꯅ ꯍꯥꯏꯖꯕꯗꯨ ꯌꯥꯔꯕꯗ ꯑꯇꯣꯟꯕꯤ ꯏꯕꯦꯇꯣꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯨꯏꯅꯥꯎ ꯃꯆꯥꯗꯨꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯑꯇꯣꯟꯕꯤ ꯃꯥꯅ ꯌꯣꯛꯆꯕ ꯍꯨꯏꯅꯥꯎꯗꯨꯕꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯆꯥꯎꯔꯛꯄꯒꯤ ꯃꯇꯤꯛ ꯑꯇꯣꯟꯕꯤꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯨꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯆꯦ ꯌꯥꯏꯒ ꯃꯆꯦ ꯍꯟꯒꯅ ꯀꯝꯗꯧꯔꯤ? ꯈꯨꯟꯗꯨꯗ ꯃꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯔꯛꯇ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯄ ꯃꯔꯝꯅ ꯈꯨꯟꯗꯨꯗ ꯂꯩꯕ ꯖꯪꯒꯜꯅꯆꯤꯡꯕ ꯆꯤꯡꯗꯁꯨ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯎꯆꯦꯛ ꯐꯥꯎ ꯃꯐꯝꯁꯤꯗ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯊꯤꯕꯒꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯆꯦ ꯍꯟꯅ, "ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯁꯥ ꯄꯨꯛ ꯊꯟꯅꯒ ꯆꯥꯔꯛꯇꯕꯒ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯆꯥꯛꯅꯝꯁꯤꯗ ꯑꯩꯗꯤ ꯑꯣꯠꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯁꯥꯁꯦ." ꯃꯆꯦ ꯌꯥꯏꯅ, "ꯑꯗꯨꯅꯦ ꯏꯆꯦ ꯍꯟ, ꯑꯩꯁꯨ ꯃꯅꯝꯁꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ, ꯄꯨꯛꯀꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯦ." "ꯑꯗꯨꯕꯨ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯗꯤ ꯌꯥꯝ ꯍꯥꯎꯅꯕꯨ ꯆꯥꯔꯤꯅꯦ ꯍꯨꯏꯅꯥꯎ ꯑꯃ ꯂꯩꯔꯤꯁꯤꯒ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯐꯩꯕꯣꯛꯅꯤ ꯍꯥꯏꯔꯒ ꯑꯇꯣꯟꯕꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯍꯩ ꯌꯥꯏꯃ, ꯑꯩ ꯄꯨꯛꯁꯦ ꯌꯥꯝꯅ ꯂꯥꯝꯃꯦ, ꯁꯥ ꯈꯔ ꯊꯤꯔꯨꯁꯤ." "ꯑꯁ ꯏꯆꯦ ꯍꯟ, ꯑꯩꯗꯤ ꯁꯥ ꯐꯪꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦꯗ." "ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯂꯨꯁꯦ, ꯐꯪꯗ꯭ꯔꯒꯅ ꯑꯩꯈꯣই ꯑꯇꯣꯝꯕꯤꯒꯤ ꯍꯨꯏꯅꯥꯎꯁꯦ ꯐꯁꯨ ꯌꯥꯝꯅ ꯐꯖꯔꯦ, ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯒ ꯂꯣꯏꯔꯦ." "ꯍꯣꯏ ꯏꯆꯦ ꯍꯟ." ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯧꯒꯨꯝ ꯆꯥꯅꯕ ꯁꯥ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ ꯏꯕꯦꯇꯣꯟꯅ ꯆꯥꯛ ꯍꯥꯎꯅ ꯊꯣꯡꯗꯨꯅ ꯃꯥꯒꯤ ꯍꯨꯏ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ ꯃꯈꯨꯠꯃꯛꯅ꯫ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯇꯣꯝꯇꯁꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯝꯃꯤ꯫ "ꯑꯉꯧꯕꯤ, ꯅꯪ ꯆꯦꯆꯦꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯟꯒꯅꯨꯀꯣ, ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯦꯆꯦꯒ ꯑꯗꯨꯝ ꯂꯩꯁꯤꯀꯣ." ꯑꯇꯣꯟꯕꯤ ꯃꯥꯒꯤ ꯍꯨꯏꯅꯥꯎꯗꯨꯕꯨ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠꯅ ꯄꯨꯡꯇꯥ ꯇꯥꯔꯐꯥꯎ ꯄꯨꯡꯃꯝꯃꯝꯂ ꯐꯥꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯥ ꯑꯃꯠꯇ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯦ꯫ "ꯑꯁ ꯏꯆꯦ ꯍꯟ, ꯑꯩꯗꯤ ꯏ ꯊꯛꯅꯤꯡꯕꯅ ꯏꯁꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦꯗ." "ꯅꯪꯗ ꯅꯠꯇꯦ ꯌꯥꯏꯃ, ꯑꯩꯁꯨꯅꯤꯅꯦ, ꯏꯁꯥꯁꯦ ꯏ ꯈꯧꯔꯥꯡꯉꯤꯅꯦ." "ꯏꯆꯦ ꯍꯜ, ꯐꯅ ꯊꯤꯔꯕꯁꯨ ꯐꯪꯉꯔꯣꯏ, ꯀꯥꯟꯅꯗꯦ, ꯑꯩꯈꯣꯏ ꯑꯇꯣꯟꯕꯤꯒꯤ ꯍꯨꯏꯅꯥꯎꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯨꯔꯁꯤ." "ꯉꯁꯤꯒꯤꯗꯤ ꯃꯗꯨ ꯆꯥꯔꯨꯔꯁꯤ, ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯉꯟꯇꯥꯅ ꯊꯪꯅꯕ ꯈꯨꯟ ꯑꯁꯤꯗ ꯍꯦꯛꯇ ꯆꯠꯂꯁꯤ." "ꯍꯣꯏ ꯏꯆꯦ ꯍꯜ." ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ
ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯑꯇꯣꯟꯕꯤꯗ ꯍꯨꯏꯅꯥꯎꯗꯨ ꯆꯥꯊꯣꯛꯂꯒꯦ ꯁꯥ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯟꯕꯤꯅ ꯌꯥꯔꯝꯗꯦ꯫ ꯃꯆꯦ ꯍꯟꯅ "ꯑꯇꯣꯝꯕꯤ, ꯍꯨꯏꯅꯥꯎꯁꯤ ꯄꯤꯔꯣ ꯑꯩꯈꯣꯏꯗ. ꯍꯨꯏꯅꯥꯎꯁꯦ ꯑꯩꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯊꯝꯕ ꯑꯩꯒꯤ ꯍꯨꯏꯅꯥꯎꯁꯦ ꯆꯥꯕ ꯌꯥꯔꯣꯏ ꯆꯦꯌꯥꯏ, ꯆꯦꯍꯟ." "ꯍꯦ, ꯑꯩꯈꯣꯏꯅ ꯄꯤꯔꯣ ꯆꯥꯔꯒꯦ ꯍꯥꯏꯔꯗꯤ ꯄꯤꯔꯣꯗꯅ." "ꯄꯤꯔꯣꯏꯌꯦ ꯏꯆꯦ ꯍꯣꯏꯗ, ꯍꯨꯏꯅꯥꯎꯁꯦ ꯁꯨꯡꯄꯤ ꯄꯤꯔꯣꯏꯌꯦ." "ꯑꯇꯣꯝꯕꯤ, ꯅꯪ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯛꯀꯅꯨ. ꯃꯗꯨ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ." ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯨꯅ ꯈꯟꯅꯔꯛꯄꯗꯒꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯎꯅꯔꯛꯂꯝꯃꯤ꯫ ꯑꯃꯅ ꯑꯃꯒ ꯐꯨꯅꯗꯨꯅ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯄꯥꯛꯅ ꯁꯥꯎꯒꯟꯗꯕꯤ, ꯃꯆꯤꯡ ꯄꯥꯛꯅ ꯐꯨꯗꯣꯛꯀꯟꯗꯕꯤ ꯑꯇꯣꯟꯕꯤ ꯏꯕꯦꯇꯣꯟꯅꯤ ꯁꯥꯎꯈ꯭ꯔꯕꯗꯤ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯐꯥꯊꯕ ꯉꯝꯗꯅ ꯃꯆꯦ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯅ ꯃꯆꯦ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯇꯣꯟꯕꯤ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯔꯛꯄ ꯍꯟꯈꯤꯕ ꯃꯤꯀꯨꯞꯇ ꯃꯁꯥꯅ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯆꯦ ꯑꯅꯤꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯐꯠꯇ꯭ꯔꯦ ꯈꯪꯂꯕꯁꯨ ꯃꯆꯦ ꯑꯅꯤꯕꯨꯗꯤ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯉꯥꯏꯍꯥꯛꯇꯨꯗ ꯃꯥꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯕ ꯃꯥꯡꯈꯤꯕꯅꯤ꯫ ꯑꯉꯛꯄꯅꯤ, ꯑꯇꯣꯟꯕꯤꯅ ꯑꯗꯨꯝꯅ ꯀꯞꯂꯤꯉꯩ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯍꯨꯏꯅꯥꯎ ꯑꯉꯧꯕꯗꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯇꯨꯅ ꯈꯨꯗꯛꯇꯨꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯉꯥꯜꯂꯛꯇꯨꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ, ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯂꯕ ꯑꯇꯣꯟꯕꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧ ꯅꯨꯄꯥ ꯑꯗꯨꯅ "ꯑꯇꯣꯟꯕꯤ, ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ." "ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯍꯨꯏꯗꯒꯤ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯂꯤꯕꯅꯣ? ꯑꯩꯕꯨ ꯑꯃꯨꯛꯇ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨꯕ." ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯇꯨꯅ "ꯑꯩꯍꯥꯛ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯅꯆꯤꯟ ꯅꯅꯥꯎꯗ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯨꯅꯕ ꯊꯥꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯨꯏꯅꯥꯎ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ." "ꯀꯔꯤ ꯆꯥꯡꯌꯦꯡ?" "ꯅꯪꯒꯤ ꯏꯃꯥ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯈꯤꯗꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯨꯕꯨ ꯁꯥꯞꯇꯒꯤ ꯀꯣꯛꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯆꯤꯟ ꯅꯅꯥꯎ ꯑꯍꯨꯝꯃꯛꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯁꯨ ꯁꯥꯞ ꯑꯗꯨ ꯀꯣꯛꯂꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯇꯧ ꯑꯗꯨꯅ ꯅꯪꯒꯤ ꯄꯣꯛꯂꯛꯄꯗꯒꯤ ꯂꯩꯔꯝꯕ ꯁꯥꯞ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯦ." "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯁꯥꯞ ꯄꯨꯝꯕ ꯀꯣꯛꯂꯦ ꯍꯥꯏꯕ?" ꯑꯇꯣꯟꯕꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯤꯆꯝꯒꯨꯝ ꯍꯤꯡꯕ ꯌꯥꯔꯅꯤ ꯈꯟꯕꯗ꯫ "ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯩꯒꯤ ꯊꯃꯣꯏꯅꯁꯨ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯉꯁꯤ ꯀꯧꯕ ꯀꯨꯝꯖꯥꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯟꯗ ꯄꯨꯗꯨꯅ ꯆꯠꯇꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨꯗꯣ." "ꯏꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯣ ꯅꯅꯥꯏ ꯅꯨꯕꯤ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ." ꯁꯥꯌꯣꯜꯂꯛꯄ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯇꯣꯟꯕꯤꯕꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯛꯄꯗꯒꯤ ꯌꯥꯎꯔꯛꯄ ꯁꯥꯞ ꯂꯩꯔꯕ ꯑꯇꯣꯟꯕꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯗꯨꯅ ꯁꯥꯞ ꯑꯗꯨ ꯀꯣꯛꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫